Mayam from Zeri don't improve impact news ni NONGTHOMBAM Manung Hutna hariba 360-degree analysis of news and events da mayam mutaram nokchari. Manipur da thokli ba irang hariba irang asigi maram mayam amma mayam na puthok nai adubo hariba maram mayam sing asigi manung da su maram amma oiribasi hujik thoi ba kangluk irang asi kangluk amana amabu lamdam asigi yelhomini natraga yelhomi nate natraga masana claim tawba natraga amana counter claim tawba yade nate haibina singba wafam mayam amma Pongduk na bina su oiri habani adubu issue si haruk matamda mayam haine si koi indigeneity ki wafam si toksi aduga whether koi citizen oibra oidabra citizenship ta oina base toraga ying si habagi wafam singlai maduna maram oiraga koi NRC phawba National Register of Citizen phawba toksi haine ribne adubu hairiba NRC phawba si laktrang gi mamang sida koi gi indigenous ki wafam sudum leina banina aduga kanglu khudimang nam koi indigenous ni lamdam asigi yellow mini haine su claim tawbunina tasengna indigenous oiribra oidibra habdu masu aduma adaidu yamna relevant oiba question amade aduma oire marmaduna ngasi si malemgi oina ko yelhomi singi malemda leiriba yelhomi mayam singa sigi numit ni August ki tang mapan hairiba August ki tang mapan asi ko United Nations ki General Assembly na 1994 da lawgi waremgi matungina ko August ki tang mapan asi da malemgi yelhomi singi numit haina palan tongna ba hai khibla re don ngasi gi numit asi da ko Manipur da thoiba thodo asiga mari lenana Kui indigenous ki wapam amla hani malam ki yellow mi ki numit amu oirabni na yellow mi si kanano lamdam si yellow mi na kanao gedori beno aduka kui khana basida yellow mi ni yellow mi nate habisna su housing magwari sanad ba targa su masigi mamang da habatare precursor singa sidi yellow mi nate refugee nate habna singba illegal immigrant ni habna singba wapam mayama haina khibla ibni na ngasigi wahang asi indigeneity in question habatare indigeneity wafam si yellow mi oi natra oi di habi wafam si kyam yamna questionable oi bagi oi dabagi habagi matang dani hari matang sida khana ne dam tanga si impact news ki Manung huni ki tharam lengsin dole birabasi joining us tonight on Manung Hutna Manipur University gi anthropology department dagi retired professor W JOYKUMAR NABAKUMAR ne hamta NABAKUMAR tanamokchari welcome to the show appreciate you joining also joining us Manipur University gi retired history professor Professor JOYKUMAR ne JOYKUMAR su tanamokchari welcome to the show appreciate you joining too oza anima ki lamze habatare koi ngasi gi koina pukhachari ba subject indigeneity in question sida aman historical ozagi oiba historical gi oiba perspective ozagi anthropological gi oiba anima dum history ga mari leina bo ngatra na khoi jung uzai habatare but to start with ai ozana kumadi lakcharge oza koi indigeneity ki question ama handa ki irang sida yam chawn lei hujik mong masig matang da khaga so dum ning phunu ngana da bnte ngana ribne dubu ngasi issue si lak me ohungi mamang da yam chawn hoki ba chahi khara se dum indigenous population ni yellow mi na ti habi ofam lekhi aduga mamang chahi gi yam luba stage amana Manipur gi buari da 2022 gi September gi tang kulum doida Manipur lenga na gazette notification am thoi have tar haida ba gazette notification si koi Manipur da 2020 dagi sana ba hokiba inner line permit have ta Manipur inner line permit ki guideline am phone gi madu gi guideline gi amendment have tar hari ba amendment se da indigenous population ki kanano haina define ta 1961 gi mamang dagi koi lerak pa masama susing habatare lerak pa sing dugi December tar kun thama to 1961 gi mamang da matam sana lera aba maitai pangal ambadi recognized haidi Indian constitution ni makha da recognized or basel tribe sing habatare hairu mayam sis koi indigenous population ni hana indigenous person na wai ji sine hetare adu mal lai gram ni madu gi matung da matam khara leraga koi hujik irang sri am chawn seru ya ba yauri ba haigadra conflict sida yauri ba koi gi ITLF indigenous tribal leaders forum su makoi gi organization su adu matung da lakhi habatare aduna hojik si hairi bo order sina maram oiraga Manipur da charang na thon bese madun oibani habi ohna sum hainari aduna kalai pha ba khoi indigenous population se komai define tawni 2022 gi definition ma tholoi si masi chanaba yagadru masi review taw habi ofum how rectify taw habi ofum how langnari komai thambia indigenous se kana oidunu ras indigenous people aduga indigenous population haidana UN seasonary ba wahai je wahai simak si universal oiba prithvi punamakta sanaba yaba masigi akaknaba definition amakak leite academically kara objectively politically gi oiba meeting duna khitang na thairaga thamaga academically akoina indigenous population natraga indigenous people natraga indigenous social identity leba mi kanglup se kanabu kaugadage haibasi akoina sum nainaba matamda maruin housing mayam na refer to narisi
United Nations ki ahanba International Labour Organization na piba definition khaktu dagi yeng heraga makha muk samdarapada akoi gi United Nations akoi gi Indigenous People Working Group hayana aduna amuk matang semdorak bagi definition sing sidani mayam na yeng nari se adubu prithvi puna makki yeng pamatam dadi lam khena ba aduga continent sing sida tongan ba indigenous ki wahan thoksi epistemological ki oiba wakhalon dagi nataga politico sociological oiba wakhalon sing da khena ba leibanina indigenous ki concept se universal oina sina mayam prithvi puna mangna yanaraba definition ni haiba definition je ngasibo akoi leiba ngamdri haitai academically hairka aduna leiriba academic exercise mayam je akoina loina review tawrakanda akoina yengnaba matamda indigenous haiba wahai si population natraga people sina tongana thamraga indigenous haiba wahai se akoina masi perspective ahum khaktage akoina define tawi scholars sing nako yang objective oina kanam tagi bias letana academician sing haiba wadu ne ngasi thamja dawise aduna perspective ahum khaktage moina indigenous haiba mioi kangdup se masi moina indigenous haiba wahai se komai define tawge bu perspective ahum dagi tawi I look at totally from a different angle maramdi ai khoi da gasai akoi hitam ahum khak lei amana indigenous ki amul lere amana aborigine ki question amul lere amana native ki question amul lere okay masi ki terms ngasi kanana yam toina masi tabdishina ke wadu gasai colonizer kambu nisina rai masi boroina koi Africa da khangde Australia da khangde to a certain nation America da khangde then comes in India the question is the indigenous ki terms si lagumatam da koi nisum puja bada certain negative or possible say for example sense of uncivilized or kangbu mani ka hena makoi colonizers in ubo adu uraga makoi sing se sidi ka hena dum thambibo I say Africa Canada Australia aborigine ni hai matam da Australia da lere me kangbu sing se bon aborigine hai they never use indigenous ID adigi America da na native ki concept putwe abere adigi amuk so where is Africa da su masagi hariba native ki tribe ki lo shudum lai mase sing se whole world base effect on rabra say for example Africa se da khogi mayam hin chi lere but kanano Africa da indigenous so this indigenous oi matam da foreign element di yauri indigenous high high target okay foreign element por yauri man bi da bu ngasagi hariba akhoi de invader kangbu yaudoribo amasung colony oiba kangbu yaudoribo madugi yaura aba kanda makoi singa se aborigine haiga doribra indigenous haiga am hairka doribo that means makoi na tam jisina hairka doribo makoi singja uncivilized oi haibade inner sense study okay moina masigi tam jisina isingsna ada masi sina ko tonchda the question day ngasai ko English ki tam de indigenous haibam lere aborigine haibam lere adu lere hadna there is different thing but the question day who is the real indigenous, who is the real aborigine, who is the real native?